ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯅꯩꯅꯁꯤꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯄꯦꯇꯔꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯇꯤꯛ ꯄꯦꯇꯔꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯩꯅꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯅꯩꯅꯕ ꯃꯇꯝꯗ ꯀꯦꯟꯗꯜꯁꯇꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯤ ꯄꯣꯠ ꯑꯃꯒꯤ ꯃꯃꯜ ꯁ꯭ꯇꯣꯛ ꯑꯃꯒꯤ ꯃꯃꯜ ꯄ꯭ꯔꯥꯏꯁꯇꯨꯕꯨ ꯈꯪꯕꯗꯨꯅꯤꯀꯣ ꯄ꯭ꯔꯥꯏꯁ ꯈꯪꯅꯕ ꯗꯤꯐ꯭ꯔꯦꯟ ꯇꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯥꯔꯠ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯂꯥꯏꯟ ꯆꯥꯔꯠ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯦ ꯂꯥꯏꯟ ꯆꯥꯔꯠ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯆꯥꯔꯠ ꯍꯥꯏꯅ ꯆꯥꯔꯠ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜꯁꯇꯤꯛ ꯄꯦꯇꯔꯟ ꯀꯦꯟꯗꯜꯁꯇꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯔꯤꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 300 ꯃꯃꯥꯡ ꯀꯣ 300 to 400 years ꯃꯃꯥꯡꯗ ꯖꯄꯥꯅꯤꯁꯀꯤ ꯔꯥꯏꯁ ꯐꯥꯔꯃꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯖꯄꯥꯅꯤꯁꯀꯤ ꯔꯥꯏꯁ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯛ ꯃꯈꯜ ꯑꯃꯅꯤ ꯀꯔꯤ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯃꯣꯏꯅ ꯅꯣꯠ ꯗꯥꯎꯟ ꯇꯧꯅꯕ ꯑꯗꯨ ꯀꯦꯟꯗꯜ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜꯁꯇꯤꯛ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯤꯗ ꯑꯩꯈꯣꯏꯅ ꯖꯄꯥꯅꯤꯁꯁꯤꯡꯒꯤ ꯐꯥꯔꯃꯔꯅ ꯀꯩꯀꯩ ꯃꯣꯏꯅ ꯅꯣꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯃꯥꯒꯤ ꯍꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄ꯭ꯔꯥꯏꯁꯁꯦ ꯋꯥꯡꯉꯤꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯦꯝꯈꯤꯒꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯀꯦꯟꯗꯜꯁꯇꯤꯛ ꯑꯃꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯃꯣꯏꯅ ꯎꯕ ꯐꯪꯉꯝꯃꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟ ꯋꯥꯔꯜꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅꯔꯛꯈꯤꯕꯅꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯇꯤꯛ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤ ꯆꯥꯔꯇꯤꯡ ꯇꯨꯜ ꯃꯈꯜ ꯑꯃꯅꯤ ꯀꯔꯤ ꯎꯠꯅꯅꯕ ꯄ꯭ꯔꯥꯏꯁ ꯌꯦꯡꯅꯕ ꯄ꯭ꯔꯥꯏꯁꯁꯦ ꯎꯕ ꯐꯪꯅꯅꯕꯒꯤ ꯆꯥꯔꯇꯤꯡ ꯇꯨꯜꯅꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯦꯛꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯝ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯇꯤꯛ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯚꯤꯖꯨꯋꯦꯜ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇ꯭ꯔꯦꯗꯔꯁꯅ ꯒ꯭ꯔꯥꯐꯤꯀꯦꯜ ꯎꯕ ꯌꯥꯅꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯁꯦ ꯄ꯭ꯔꯥꯏꯁꯁꯤꯕꯨ ꯎꯅꯕ ꯑꯩꯈꯣꯏ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯏꯂꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯅꯤꯀꯣ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯃꯥꯏꯂꯤꯁꯤ ꯀꯅꯥꯅ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯗꯜꯁꯇꯤꯛꯁꯤꯅ ꯑꯣꯏ ꯍꯦꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤꯔꯝꯒꯅꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞꯇ ꯃꯌꯥꯝ ꯃꯦꯁꯦꯖ ꯊꯥꯅꯩꯀꯣ ꯊꯥꯅꯕꯁꯤꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯅꯔꯦꯕ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯔꯦꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯗꯧꯏ ꯑꯩ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯦ ꯀꯩꯗꯧꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯁ꯭ꯃꯥꯏꯂꯤ ꯑꯃ ꯊꯥꯖꯜꯂꯦꯕ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯤꯅꯤꯀꯣ ꯁꯤ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯔꯥꯎꯔꯦ ꯍꯥꯏꯕꯅꯦꯕ ꯌꯥꯔꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯂꯦꯠꯁ ꯒꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯌꯥꯏꯀꯣ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯅꯕꯁꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯁ꯭ꯃꯥꯏꯂꯤ ꯃꯆꯥ ꯑꯃꯨꯛ ꯊꯥꯔꯦ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯃꯥꯏꯂꯤꯁꯦ ꯍꯔꯥꯎꯔꯝꯕꯗꯒꯤ ꯆꯥꯛ ꯆꯥꯅꯁꯤ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯁꯤꯅ ꯀꯩꯅꯣ ꯍꯦꯄꯤꯅꯦꯕ ꯑꯗꯣ ꯃꯥꯔꯀꯦꯠꯁꯤꯅ ꯃꯥ ꯍꯦꯄꯤ ꯑꯣꯏꯔꯤ ꯃꯥꯔꯀꯦꯠꯁꯤꯅ ꯁꯦꯠ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯗꯜꯁꯇꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯎꯠꯂꯤꯕ ꯄꯦꯇꯔꯟꯗꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯉꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯁ꯭ꯃꯥꯏꯂꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯅꯣꯛꯏꯕ꯭ꯔꯥ ꯁꯥꯎꯅꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯅꯤꯡꯉꯤꯅꯣ ꯑꯦꯡꯁꯤꯌꯁ ꯑꯣꯏꯔꯥ ꯅꯔꯚꯁ ꯑꯣꯏꯔꯥ ꯍꯥꯏꯕꯁꯦ ꯎꯠꯂꯦꯕ ꯆꯞ ꯃꯥꯟꯅꯅ ꯃꯥꯔꯀꯦꯠꯇꯁꯨ ꯎꯠꯂꯦꯕ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯀꯤ ꯕꯤꯍꯦꯕꯤꯌꯔ ꯎꯠꯂꯤꯕꯁꯤ ꯀꯅꯥꯅ ꯎꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯗꯜꯁꯇꯤꯛꯁꯤꯅ ꯎꯠꯂꯦꯕ ꯑꯗꯨꯅ ꯀꯦꯟꯗꯜꯁꯇꯤꯛꯀꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯕꯦꯁꯤꯛ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯇꯝꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯗꯜꯁꯇꯤꯛꯁꯤꯅꯦꯕ ꯑꯗ ꯀꯦꯟꯗꯜꯁꯇꯤꯛ ꯄꯦꯇꯔꯟ ꯅꯦꯛꯁ ꯀꯦꯟꯗꯜꯁꯇꯤꯛ ꯄꯦꯇꯔꯟ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯩ ꯅꯦꯛꯁ ꯁ꯭ꯂꯥꯏꯗꯇ ꯂꯥꯛꯆꯒꯦ ꯅꯦꯛꯁ ꯁ꯭ꯂꯥꯏꯗꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜꯒꯤ ꯃꯥꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟꯁ ꯈꯔ ꯂꯩꯀꯣ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯊꯛꯀꯤ ꯀꯦꯟꯗꯜꯒꯤ ꯃꯥꯒꯤ ꯍꯌꯦꯡ ꯇꯥꯛꯂꯛꯀꯅꯤ ꯑꯗꯨꯕꯨꯗꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯣꯗꯤ ꯀꯧꯏ ꯁꯤꯁꯦ ꯀꯩ ꯀꯧꯏ ꯕꯣꯗꯤ ꯀꯧꯏ ꯀꯦꯟꯗꯜꯒꯤ ꯁꯤ ꯀꯩ ꯀꯧꯔꯅꯤ ꯗꯤꯁ ꯏꯁ ꯑ ꯕꯣꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯔꯤꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯤꯛꯁꯨ ꯍꯥꯏꯅꯩꯀꯣ ꯁꯤ ꯀꯩꯀꯧꯏ ꯁꯦꯗꯣꯁꯨ ꯍꯥꯏ ꯋꯤꯛꯁꯨ ꯍꯥꯏ ꯃꯊꯛꯇ ꯂꯩꯔꯒꯅ ꯋꯤꯛ ꯍꯥꯏ ꯑꯗꯨ ꯃꯈꯥꯗ ꯂꯩꯔꯒ ꯁꯦꯗꯣ ꯑꯗꯨꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨꯀꯣ ꯗ ꯋꯤꯛ ꯑꯣꯔ ꯁꯦꯗꯣ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯁꯤꯒꯤꯁꯤꯅꯤ ꯀꯦꯟꯗꯜꯒꯤ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯍꯌꯦꯡ ꯕꯨꯂꯤꯁ ꯀꯦꯟꯗꯜ ꯕꯦꯔꯤꯁ ꯀꯦꯟꯗꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯦꯟꯗꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯄꯥꯊꯋꯦꯁꯦ ꯀꯃꯥꯏ ꯇꯧꯏ ꯀꯦꯟꯗꯜ ꯑꯃꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯆꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯃꯄꯥ ꯈꯔ ꯎꯔꯝꯒꯅꯤꯀꯣ ꯂꯨꯄꯥ 10 ꯄꯤꯕ 15 ꯄꯤꯕ 10 ꯄꯤꯕ 5 ꯄꯤꯕ ꯄ꯭ꯔꯥꯏꯁꯅꯦꯕ
अदो सिदा कैंडल अमना चटपगी प्राइस की बिहेवियर से कमाइन तो हेबने को एग्जांपल ने सिदा माइ सी मखा वाइसे बॉडी की मखा थंग से कोइना ओपन ने हाइने लौरे ओपन है दी सिगी ममनजिदा प्राइस से ओपन तौरी हेक मार्केट हरको मतन सी प्राइस सिदा मयामना ट्रेड तौब हौनरी हाइबने यारे को मैं अदुगा कमाइन तौई प्राइस ना मखादा कुममे मखादा कुममे मागी ख्वाइदी लोएस्ट वन ख्वाइदी होंग ममनदान कुममे अदगी मयाम बायर सिंग लेखन ख्वाइदी मथक वाइदा काखलुरे को हाई मपादा काखलुरे हाई मपासे काखल मतन केदवी अमुक सी मपासे सेलर सिंग योंधरक नम केदवी मखा वाइदा मु क्लोज पीरे हाई मपासा क्लोजिंग करनी रेडने केदरनी सिदा मान लास्ट लेबसे कइनो सिना क्लोज होरनी सिगी मपासिदा कैंडल की मागी टाइम फ्रेम अमा लेगनी को मतम अमा लेगनी हाइबा मतम सिदा एग्जांपल ने सी 1 मिनट टाइम फ्रेम ने हाइबा 1 मिनट मनुंग दुगी प्राइस ने चटलिबा मूवमेंट दुने कोइना कैंडल अमु तुसी हान कइ दउनी ओपन तोरक प्राइस करा वाइद ओपन तोरी मासे पतरा दा ओपन तोरे अदुगा मखा सुम कुमुरे अदुगा मथक सुम काखलरे को अदुना क्वाइ मखा कुमुबे जगा दा अदुबुना कोइ करनी लो हाइने कोइ को अदुगा ख्वाइ मथक काखले माना ख्वाइदगी हाईएस्ट पॉइंट योरिबा सियो पाबना कोइ हाई ने को अदुगा क्लोज है मथक वाइद क्लोज तो साइ वाइद क्लोज तो दैट मींस ममन जी ने तंखा दे होंगा दे होबा ओपन जिना मखा दा लेरे क्लोज मथक दा लेरे हाइ मींस पोट से हान लुपा तरा बिरम दु कुन बिखले हाइरगा दिखैनो पोट से तंखा दे ने सिगुम बकेंदा से सी मसु से कोइना गनगनी ग्रीन मचु गनि को सिबो कोइना बुलिश कैंडल हाइने हाइने प्राइस है मतलब इनकल है मोंग ने दैट मींस तांग बहिन गले हाइन को द प्राइस की मागी कैंडल द येंग खंगदुसी कइनो हाइरबि इन्फॉर्मेशन कराय वाइद ओपन तौगी के कराय वाइद क्लोज तौगी अदुगा ख्वाइदगी मान ट्रैवल तरुम जगह से हाई एरिया से क्या नो ख्वाइदगी लो एरिया से न क्या नो हागी अदुने बुखिना कैंडल की मागी प्राइस की पाथवे से ओपे वाले को सी उबो मतन द खंगदेनी कमाइना सी मनुंगी ओबा इन्फॉर्मेशन याम अमा को उगुनी बि मैम से ओपी यादे ने खलाई को अदुगा नेक्स्ट तंग लाके नखोइ ngसा हाइने गिबो कैंडल के एनाटॉमी कमाइन तौई के हाइबदने येंग से कैंडल एनाटॉमी से कमाइन तौगे हाइबो कोइने प्राइस की कोइ सिगी से कोइ कैंडल से मखलानी निको अहानदे से कोइ ग्रीन मचु ओइगनदनी को अदुगा सिने रेड के हाइबो अदुगी लॉजिक से एक्सप्लेन तो जरके करी मनम नि सिने ग्रीन होइसे ग्रीन जे कोइ के हाइगे प्राइस मथा कार हाइ काना ग्रीन ने न लवे दैट मींस एकोइ प्राइस से तांखले हाइनि को कुमधरक पदने रेल सिने के होंगदरे हाइबने होंगदरक पदने रेल लवे तो सिगी लॉजिक से उतुं यिंगसि को द प्राइस की साइगी हाइबो के हाइगे सिदा प्राइस से सिदा ओपन तौरे यारबा सिदा ओपन तौरे लगा मा मखा लो सलुरे यो मथक तुम क्लोज तौरे दुगा मागी हाई जगह हम लोग थेंगम हाई में सुले दैट मींस ओपन में क्लोज का सी के दबे ओपन से सी लाइरे क्लोज न मथक लाइरे है ताकि कैंडल के बचु के रकनी ग्रीन हो रकनी दैट मींस कोने सी कैंडल जो कोई कोई बुलिश कैंडल है ने को दुगा समाना ना कोई बियरिश कैंडल दन के दबे ओपन से मथक लाइरे ओपन से मथक लाइरे अदु प्राइस से सुम मथक सुम कारा मकान मखा सुम कुमधरे को आ मखा कुमधरे को मपाम दा क्लोज तौरे सीमा पास में क्लोज तौरे दैट मींस ममन से किधर होंगदरे हाइने अदुना केदवे ममन से मखा रोम द लाए दैट मींस होंगदरक तगी लंबी द ले हने सिबु केना बियर हने को बियर इज कैंडल है बुल बियर को मरम से हाइगे को तगी बुल ले जी कइनो सन लाबदुनी माइ मची जे कमाइ दे मथक लम इखल प्राइस से मथक खन मची ने वाइ बिसे मथक लम इखल वाइ दुगा बियर है नम कमाइ तोइ माइ खुजिन खोथा मखारो म खोथै ने दुगी कन्सेप्ट मार्केट की कन्सेप्ट बुल ग बियर के सुमाइ ले अदुना खोइ कैंडल द बोक्ते कमाइ तोइ बुलिश कैंडल होय तारगदि प्राइस से मथक इखल बहनर की मोंग ने द प्राइस की मागी मार्केट इन्फो जनरेट तो इन्फॉर्मेशन से कई खंगे प्राइस से मथक सटली है से खंगे अदो खोइ सी खक थोकान बुलिश कैंडल खक थोकान प्राइस मथक लो चिखदब्रा हाइबिति नतेको डिफरेंट फैक्टर्स मैम हम हेंग ने नगन दुबु सी दी बेसिक ओइबा खोइ प्राइस की बिहेवियर दने याइको मैम जरा नेक्स्ट कोइ ने साहेब बुलिश समसुंग बियरिश कैंडल है से करिनो हम तुम यिंग से मैम का सिरि यावरे करिनो बुलिश कैंडल बियरिश कैंडल आई सिंतुं थोके मैम का
ngisa hai gi to logic si kai no ding yin si open si side ta we naga price ma tha ka khat khai ni hana le mi jaga le ma tha ka khale le ni tang khale e ni koina pa mi price kai no sai we da lai de ga ma tha te yo ko pa mi ko nam price ma tha te in khala kini si ma su si kai we li green gal hai hai ji ma pas na ma na gi ram ba khoi ma tha ki jaga du ne duga ma kha de gi thar pu jaga da na kadi low si na low ina hai ne yam lai ko sa low hai ji kai no hai hai ji kai ngam man da open ji ma sa gi bearish candle si dong yin si open na mathak lai gani close na makha da lai ni that means maman ji makha rom de indar e ni sigu na koina bearish candlestick ani ko yai ko me ana open ji ka da ba open ngasagi bullish candle na open na makha lai ba aduga close na mathak lai duga bearish candle na open na mathak lai ga close na makha da lai gani si me concept su kaw be adre ko haide hayeng ko candlestick gen kan da trade tong na ka da ni si khar khang da be de madu gi logic maning da lai ba logic su khang da be ya de मैम यार को अदुगा अतोप चार्टिंग टूल मैम जों यिंगसेबा चार्टिंग टूल अतोप लाइन ग्राफ खाइन खन नान हाइगे लाइन ग्राफ से दम कमाइ तोय यिंगिका प्राइस मखास मै चलमे समा खलमे 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 खले मखा कुमधारे सै लाइन सीमा नै को खगदा इंडो 6 के दबि सिदा ओपन तबरमे ओपन से काय दबि सिदा ओपन तब दुगा सिदा क्लोज हो मथा का खाली ना तसा सिदा काय दबि सिदा ओपन नमु तबरे aduga si mathak close tar price ya mathak sai ka khalai sumi ko and mathang da si dam ke dawi sida open lai re hana ma pa du dai ke dawi si de open lai gi bne open tar ma hana close to ba jaga da adu da open to bne da kari gu ma si gyang gap tholok po yaw ko open pak long sung gi price ya pak long sung gi pi yaw adu hai ko na ni se du na ko makha dam close tar makha da kidang san kum dhare hai si kum dhare ko me price ma ne kum dhare ka khala me kum dhare then adu gong kai dawi sigi close ma pas de magi next candle ki open hong ore hai de open ji dei kai dawi mata ka khala then sidong close to bi dei kai da kai khange koina price mata kum ka khala ko se ma are ka ka khala tamana nong kai dawi price sida open to le sidong chung na se na re ko makha rom de kidong open to le sida open to le price le mata ko da close to le si kai no bullish candle do oi be ni ko aina open makha le ji close mathak le se do smaine number de yom ke dawi price mathak de ka re are ka aduga samana nong ke dawi sigi close pa de open daw le aduga makha wa de close re kai gino this is the bearish candle aduna open mathak le ni close makha le ni close pa de mu ye closing dinner si ka makha le da samana sida open nong taw le aduga sida close ong le open le close le close ma single le aduga sida open taw le the open tawre duga sida makha dong close tawre the price close dong single yai ko na pa smai le aduga mathang dong kai dawi sida open tawre mathakta close ai the close bam single hai de mayam se pattern mayam se line graph ka koi gi candlestick graph se dum mana bane manai ka hori hai de open close se pe one mayam se wakte yare ni khala koi gi sida bullish obe anti bullish obe kai se si koi na kano budi laure ne ko sigi sida koina ango bu budi laure si green no ni laure green no ai chart sin ni ko si sina red oi din laure ni ko koi beginner oi din de green red se chat na kai do so da bu koina white ka black ka se hai de ni ko nungai bi yeng aduna green gare ke se dum chat pi pai si de ke mai week ka sem te yaw di yam thina kai kal sidai buyer gi behaviors kai ka weba buyers ti kal have ni bull gi behavior have ni ko buyers em kal have mathang wai kitang interact pa jaga am yai ka di ka khalo re do seller ni kre interact pa jaga am yaw hai usne kitang kan bandare sida ke doi buyer gi strength cha kitang kan bandare sida de ke yam kan interact pe mo am to gra seller na kiri ma pas de yam kan interact pe mo am pe ade kai khalle khoina sigi se mami buyer gi strength yari ke handare sima tam sire sabana na king si candle amka me hare sumaina sida open tawre close sire laire adu tar se chalmi price ki pathway si makhatan uma me adu bu sida ke dawi koi kana inkhale buyer ni inkhale matha wai du seller nu idari hai bja buyer seller se ke dawi seller su kar kalli buyer su tum hanagi mai strength di handi andare ko ke dawi magi sini koi na sima makhatan hai mai strength di matungina yamna bullish be ke na rai kaino seller india binam lai tabdagi tap tai ka se hai khone nai ner kni maru gozu hai candlestick pattern si nai ner kni ko tai adu ma kem candlestick pattern pha bi mathau ta de tawda bo kil maning da lai logic si khangom ne mathau ta asida mu
ꯁꯤ ꯀꯦꯟꯗꯜꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯏꯌꯔ ꯁꯦꯂꯔ ꯑꯅꯤꯃꯛ ꯉꯝꯅꯗꯕꯁꯦ ꯊꯧꯔꯤ ꯆꯤꯡꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯦ ꯕꯥꯏꯌꯔꯅꯁꯨ ꯁꯦꯂꯔꯅꯁꯨ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔ ꯂꯩꯕꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩ ꯗꯣꯖꯤ ꯀꯦꯟꯗꯜ ꯀꯥꯏ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯦꯕ ꯁꯤꯗꯤ ꯀꯅꯥꯅ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕ ꯀꯥꯟꯗ ꯃꯌꯥꯏꯗ ꯂꯩꯕ ꯊꯧꯔꯤꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯔꯤꯕꯟ ꯑꯃ ꯀꯤꯔꯒ ꯃꯌꯥꯏꯗ ꯑꯃꯅꯁꯨ ꯆꯤꯡꯕ ꯉꯝꯗ ꯑꯃꯅꯁꯨ ꯃꯨꯛꯅ ꯂꯩꯕꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯗ ꯁꯤꯒꯨꯝꯕ ꯀꯦꯟꯗꯜꯁꯦ ꯊꯣꯛꯂꯛꯑꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯃꯥꯔꯀꯦꯠꯁꯤꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯦ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯌꯦꯡ ꯇꯞꯅ ꯇꯞꯅ ꯅꯩꯅꯔꯛꯀꯅꯤ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯕꯤꯌꯔꯤꯁ ꯀꯦꯟꯗꯜꯁꯤꯗ ꯁꯤꯗ ꯑꯣꯄꯟ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗ ꯃꯊꯛ ꯋꯥꯏꯗ ꯁꯦꯂꯔꯅ ꯏꯟꯊꯕꯗꯣ ꯕꯥꯏꯌꯔꯅ ꯑꯃꯨꯛꯁꯨ ꯏꯟꯈꯠꯂꯛꯏ ꯗꯦꯠ ꯃꯤꯟꯁ ꯁꯤꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯠꯆ ꯇꯧꯋꯦ ꯍꯥꯏꯗꯤ ꯈꯔ ꯃꯥꯟꯅꯩꯌꯦ ꯗꯦꯠ ꯃꯤꯟꯁ ꯁꯦꯂꯔꯁꯦ ꯌꯥꯝ ꯀꯟꯕꯗꯤ ꯑꯣꯏꯗꯦ ꯈꯔꯗꯤ ꯀꯜꯂꯤꯀꯣ ꯀꯩꯒꯤꯅꯣ ꯑꯣꯄꯟꯁꯤꯗꯒꯤ ꯁꯤꯒꯤ ꯀ꯭ꯂꯣꯖꯇ ꯃꯈꯥꯗ ꯆꯤꯡꯊꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯤ ꯈꯔ ꯌꯥꯎꯗꯅ ꯆꯤꯡꯊꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯉꯝꯃꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯩ ꯇꯥꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯇꯥꯔ ꯂꯣꯏꯁꯟꯅꯦꯕ ꯕꯥꯏꯌꯔꯅ ꯑꯃꯁꯨꯡ ꯁꯦꯂꯔ ꯑꯅꯤ ꯑꯍꯨꯝ ꯀꯟꯕ ꯃꯥꯟꯅꯊꯔꯒꯗꯤ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯣꯄꯟ ꯇꯧꯔꯦ ꯃꯌꯥꯝꯁꯦ ꯑꯝꯇ ꯀꯛꯊꯠꯂꯒꯦ ꯃꯌꯥꯝ ꯀꯣꯛ ꯉꯥꯎꯔꯅꯤꯀꯣ ꯁꯤꯗ ꯀꯩꯗꯧꯏ open tꯧꯔꯦ ꯑꯗꯨꯒ ꯁꯤꯗ close ꯇꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯄ꯭ꯔꯥꯏꯁꯁꯤ ꯁꯨꯃꯥꯏꯅ ꯏꯟꯊꯔꯛꯑꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯩꯗꯧꯏ ꯃꯈꯥꯔꯣꯝꯗꯩ ꯕꯥꯏꯌꯔꯅ ꯈꯔ ꯏꯟꯈꯠꯂꯛꯄꯒꯤ ꯁꯛꯇꯤꯅꯦꯕ ꯁꯤꯗ ꯃꯥꯒꯤ ꯂꯣꯁꯤ ꯏꯟꯈꯠꯂꯛꯏꯅꯦ ꯑꯗꯨꯃ ꯎꯕ ꯐꯪꯉꯤꯀꯣ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅ ꯀꯩ ꯈꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯕꯥꯏꯌꯔ ꯈꯔꯗꯤ ꯀꯜꯂꯦ ꯁꯦꯂꯔ ꯀꯜꯂꯤꯀꯣ ꯁꯦꯂꯔ ꯈꯔ ꯀꯜꯂꯤ ꯇꯧꯕꯇꯕꯨ ꯁꯦꯂꯔꯅ ꯀꯟꯅꯅꯕꯨ ꯁ꯭ꯋꯥꯏꯋꯥꯏꯗ ꯏꯟꯊꯔꯨꯏꯅꯦꯕ ꯏꯟꯊꯔꯛꯄꯗ ꯕꯥꯏꯌꯔꯅ ꯑꯃꯨꯛ ꯈꯔ ꯏꯟꯈꯠꯂꯒ ꯀ꯭ꯂꯣजिꯡꯁꯦ ꯁ꯭ꯋꯥꯏꯗ ꯄꯤꯕꯩ ꯋꯥꯅꯤ ꯗꯦꯠ ꯃꯤꯟꯁ ꯁꯦꯂꯔꯗꯤ ꯀꯜꯂꯤ ꯇꯧꯕꯇꯕꯨ ꯕꯥꯏꯌꯔ ꯈꯔꯗꯤ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯗꯦꯠ ꯃꯤꯟꯁ ꯃꯥꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯂꯩꯇꯦ ꯁꯦꯂꯔꯗꯤ ꯀꯜꯂꯤꯅꯤ ꯇꯧꯕꯇꯕꯨ ꯕꯥꯏꯌꯔ ꯈꯔ ꯆꯪꯁꯤꯜꯂꯛꯑꯦꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯈꯪꯉꯦꯕꯀꯣ ꯑꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯤꯡ ꯅꯩꯅꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗꯅ ꯀꯩꯗꯧꯏ open ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ close ꯁꯤ ꯂꯩꯔꯦ ꯌꯥꯝ ꯀꯟꯅ ꯏꯟꯈꯠꯂꯛꯄ꯭ꯔꯥ ꯕꯥꯏꯌꯔꯅ ꯌꯥꯝ ꯀꯟꯅ ꯏꯟꯈꯠꯇꯦ ꯑꯗꯨꯅ ꯀꯩꯗꯧꯏ ꯁꯦꯂꯔꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯈꯔ ꯑꯗꯨꯝ ꯀꯜꯂꯦ ꯍꯥꯏꯗꯨꯅꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯅꯦꯛꯁ ꯀꯦꯟꯗꯜꯁꯤ ꯑꯃꯨꯛ open ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯟꯊꯧꯔꯦꯕ ꯏꯟꯈꯠꯄ ꯉꯝꯃꯛꯇ꯭ꯔꯦꯕ ꯀꯅꯥꯝꯇ ꯌꯥꯔꯕ ꯁꯤꯗꯒꯤ ꯕꯥꯏꯌꯔꯗꯨꯅ ꯏꯟꯈꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯗꯦꯠ ꯃꯤꯟꯁ ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯌꯥꯝ ꯊꯤꯅ ꯕꯦꯔꯤꯁ ꯑꯣꯏꯔꯦ ꯃꯥꯔꯀꯦꯠꯁꯦ ꯀꯩꯗꯧꯏ ꯁꯦꯂꯔꯒꯤ ꯁ꯭ꯇꯔꯦꯡꯁꯤ ꯑꯔꯣꯏꯕꯤꯗ ꯀꯜꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ ꯁꯤꯕꯨꯛꯇ ꯁꯤꯗ ꯈꯪꯗꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯌꯦꯡꯁꯤꯀꯣ ꯑꯦꯛꯖꯥꯝꯄꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯤꯑꯣꯔꯤ ꯉꯥꯛꯇ ꯇꯝꯕꯁꯨ ꯈꯪꯉꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯤ ꯌꯦꯡꯁꯤ ꯈꯔ ꯀꯩ ꯑꯦꯛꯖꯥꯝꯄꯜ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯄꯥꯁꯤꯗ ꯂꯥꯛꯏꯕ ꯀꯦꯟꯗꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤ ꯀꯩꯅꯣ ꯗꯤꯁ ꯏꯁ ꯗ ꯕꯨꯂꯤꯁ ꯀꯦꯟꯗꯜ ꯑꯁꯪꯕ ꯃꯆꯨꯁꯤ ꯀꯩꯅꯣ ꯕꯨꯂꯤꯁ ꯀꯦꯟꯗꯜꯅꯤ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏꯁꯤꯅ ꯀꯩꯅꯣ ꯕꯤꯌꯔꯤꯁ ꯀꯦꯟꯗꯜ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯈꯔ ꯏꯟꯊꯔꯝꯃꯦ ꯍꯥꯏꯕꯅꯤ ꯁꯤꯗ open ꯇꯧꯔꯦ ꯁꯤꯗ close ꯇꯧꯔꯦ ꯁꯨꯝ ꯏꯟꯊꯔꯛꯄꯅꯤꯀꯣ ꯁꯤꯒꯤ openꯁꯤꯅ ꯑꯃꯨꯛ ꯁꯤ ꯃꯈꯥꯒꯤ close ꯑꯃꯨꯛ ꯑꯣꯏꯔꯦ ꯁꯤ open ꯑꯃꯨꯛ close ꯂꯥꯛꯑꯦ ꯃꯈꯥꯗ ꯏꯟꯊꯔꯛꯏꯅꯦꯕ ꯏꯟꯊꯔꯛꯑꯦꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯄꯥꯁꯤꯗ ꯀꯩꯗꯧꯏ ꯕꯥꯏꯌꯔ ꯈꯔ ꯆꯪꯉꯛꯄꯩ ꯃꯃꯤ ꯑꯩꯈꯣꯏ ꯎꯏꯕ ꯌꯥꯏꯀꯣ ꯍꯥꯏꯔꯤꯕ ꯃꯄꯥꯁꯤꯗ ꯀꯩꯗꯧꯏ ꯕꯥꯏꯌꯔ ꯈꯔ ꯆꯪꯉꯛꯄꯩ ꯃꯃꯤ ꯀꯩꯅꯣ ꯕꯥꯏꯌꯔꯒ ꯁꯦꯂꯔꯒ ꯑꯅꯤꯃꯛꯀꯤ ꯃꯄꯥꯡꯒꯜ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯩ ꯍꯥꯏꯒꯦ ꯁꯤꯁꯦ ꯗꯣꯖꯤ ꯀꯦꯟꯗꯜꯒ ꯍꯥꯏꯅꯩꯀꯣ ꯍꯥꯏꯀꯣ ꯃꯦꯝ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯅꯦꯛꯁ ꯀꯦꯟꯗꯜꯁꯤꯗ ꯑꯃꯨꯛ ꯕꯥꯏꯌꯔꯅ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄꯩ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯃꯊꯪ ꯀꯦꯟꯗꯜꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯁꯦꯂꯔꯅ ꯑꯃꯨꯛ ꯈꯔ ꯀꯟꯅ ꯏꯟꯊꯔꯛꯄꯩ ꯃꯑꯣꯡ ꯑꯩꯈꯣꯏ ꯊꯧꯔꯤ ꯆꯤꯡꯅꯕꯅꯤꯀꯣ ꯁꯦ ꯑꯗꯨ ꯈꯔ ꯏꯟꯊꯔꯛꯑꯦ ꯁꯦꯂꯔ ꯃꯊꯛ ꯋꯥꯏꯗ ꯈꯔ ꯀꯜꯂꯦ ꯗꯦꯟ ꯁꯤꯗ ꯑꯃꯨꯛ ꯁꯦꯂꯤꯡ ꯀꯦꯟꯗꯜ ꯈꯔ ꯂꯥꯛꯑꯦ ꯁꯦꯂꯤꯡ ꯀꯦꯟꯗꯜ ꯕꯤꯌꯔꯤꯁ ꯀꯦꯟꯗꯜ ꯂꯥꯛꯑꯦ ꯑꯗ ꯃꯥꯒꯤ ꯀꯩꯗꯧꯏ ꯁꯦꯂꯔ ꯌꯥꯝ ꯀꯟꯕꯩ ꯃꯑꯣꯡ ꯑꯃ ꯎꯔꯦꯕ ꯁ꯭ꯋꯥꯏꯗ ꯌꯥꯔꯕ ꯃꯣꯁꯂꯤ bearish bar with few bullish wick ꯍꯥꯏ bullish wick ꯍꯥꯏꯗꯤ ꯉꯁꯥꯏ bullish candle ꯑꯣꯏꯕꯁꯦ ꯌꯥꯝ ꯌꯥꯎꯗꯦꯕ ꯑꯗ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯉꯁꯥꯏ ꯃꯄꯥꯁꯤꯗ ꯏꯟꯊꯔꯛꯑꯦ ꯂꯥꯁꯇꯀꯣ ꯁꯤ ꯃꯄꯥꯁꯤꯗ ꯏꯟꯊꯔꯛꯑꯦ ꯁꯤ ꯂꯣꯏ ꯀꯥꯟꯈ꯭ꯔꯁꯤꯀꯣ ꯇꯧꯕꯇꯕꯨ ꯁꯤ ꯃꯄꯥꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯌꯦꯡꯁꯦꯕ ꯁꯤ ꯀꯦꯟꯗꯜꯁꯦ bearish ꯀꯦꯟꯗꯜꯗ ꯈꯔ ꯃꯄꯥꯡꯒꯜ ꯀꯟꯗꯕ ꯀꯦꯟꯗꯜꯅꯦꯕ open ꯁ꯭ꯋꯥꯏ ꯇꯧ ꯇꯥꯔꯁꯨ close ꯁ꯭ꯋꯥꯏꯗ ꯏꯁꯣꯔꯅ ꯄꯨꯊꯣꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ open ꯇꯧꯔꯦ close ꯇꯧꯕꯇꯕꯨ ꯁꯤꯗꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯕꯥꯏꯌꯔꯅ ꯏꯟꯈꯠꯂꯛꯏꯅꯦꯕ ꯁꯤ ꯃꯄꯥꯁꯦ ꯏꯟꯊꯔꯨꯔꯦꯕ ꯁꯦꯂꯔ ꯀꯜꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯩꯗꯧꯏ ꯕꯥꯏꯌꯔꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯤ ꯑꯃ ꯄꯤꯔ ꯏꯟꯈꯠꯂꯛꯑꯦꯕ ꯅꯦꯛꯁ ꯀꯦꯟꯗꯜꯗ ꯀꯩ ꯏꯚꯤꯗꯦꯟ ꯑꯣꯏꯔꯦ ꯕꯥꯏꯌꯔꯅ ꯉꯝꯕꯩ ꯃꯑꯣꯡ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯋꯥꯏꯗ ꯑꯃꯨꯛ ꯉꯁꯥꯏ ꯁꯦꯂꯤꯡ ꯆꯪꯈꯤꯕ ꯖꯒꯥꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯁꯦꯂꯔ ꯈꯔ ꯆꯪꯉꯛꯑꯦꯀꯣ ꯄꯨꯊꯔꯝꯃꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏ ꯀꯩꯗꯧꯏ ꯁ꯭ꯋꯥꯏꯋꯥꯏꯗ ꯕꯥꯏꯌꯔ ꯈꯔ ꯂꯩꯈꯤꯕꯅꯤ ꯕꯥꯏꯌꯔꯅ ꯏꯟꯈꯠꯂꯛꯄ ꯖꯒꯥꯗꯅꯤ ꯏꯟꯈꯠꯂꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏ ꯃꯄꯥꯁꯦ ꯁꯦꯂꯤꯡ ꯃꯄꯥꯁꯦ ꯌꯧꯗꯕꯤꯗ ꯀꯩꯗꯧꯏ ꯁꯤꯗ ꯈꯔ ꯏꯟꯊꯔꯛꯄ ꯍꯧꯔꯛꯑꯦ ꯀꯩꯒꯤ ꯁꯦꯂꯔꯁꯤꯡꯁꯤꯅ ꯑꯦꯒ꯭रेसिꯞ ꯑꯣꯏꯕ ꯍꯧꯔꯛꯑꯦ ꯃꯈꯥꯗ ꯄꯨꯊꯔꯛꯑꯦ ꯃꯄꯥꯗꯨꯗ ꯀꯩꯗꯧꯏ ꯉꯁꯥꯏ ꯕꯥꯏꯌꯔ ꯂꯩꯈꯤꯕ ꯖꯒꯥꯅꯤ ꯏꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯥꯏꯌꯔꯅꯀꯣ ꯏꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯕꯁꯤ ꯀꯩꯗꯧꯏ ꯁꯦꯂꯔꯁꯤꯡ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯄꯤꯊꯔꯛꯈꯤꯕ ꯁꯦꯂꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯃꯄꯥꯡꯒꯜꯗꯣ ꯀꯟꯅ ꯏꯟꯊꯔꯛꯑꯦꯕ ꯗꯦꯟ ꯁꯤꯒꯤ ꯃꯄꯥꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯍꯌꯦꯡ ꯁꯞꯄꯣꯔꯠ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯦ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯏ ꯄ꯭ꯔꯥꯏꯁꯁꯦ ꯃꯈꯥꯗ ꯆꯠꯈ꯭ꯔꯦꯕ ꯃꯌꯥꯝ ꯁꯤꯕꯨꯛꯇꯪ ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯥꯏꯞ ꯃꯥꯔꯀꯦꯠꯇ ꯆꯪ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯁꯤꯗ ꯍꯦꯟꯅ ꯈꯨꯗꯛꯇꯗꯤ ꯉꯥꯎꯗꯣꯏꯅꯤꯀꯣ ꯀꯦꯟꯗꯜꯁꯇꯤꯛ ꯄꯦꯇꯔꯟꯁꯦ ꯀꯩ ꯍꯥꯏꯅꯣꯁꯦ
aduni yamna gyan tana sangmam sangi ko candlestick sida next example lamu sidadi kamai taw example ja tanyeng jinem ko koigi sidadi we are all side bullish candle mamam lay ko sidasu mati am indharam me tawda bu kadai koigi buyer seller ani sa mapang sa ka kamana hore buyer na khara ngambai mong ure next candle sida ko ban taw tar so matak khara inkhalak pe mong mo si candle sida adai ke taw matak se kai kandam ko de prices fight la then si mai pass le mong strong trend ni ko trending di ko ni ni sin je ma ta se ka re khal se ka re kan ano ko mathang de ngak se ko si ni mi se wi gam sang no mi se kai na buyer seller ni ma ki lan ja ro ikal hai ne me ko ista ko ke de candle pattern na ure ko ne sta doji hai top pangal se manak pe mong ni ko si ma pangal manak tar ke ayam ba ke de market range mount sideways na tung sa daga legal ko sideways sa dei mam se kai no buyer seller jing ngam thuk nei ne khoi thai na ngang ne punar ko na side so am ngam thuk no je ka buyer seller ani hong sik ngam thuk na du na ni samana ni sidam ka mai tawi buyer na ma thuk ko na punar mi ko tawu seller sing sina direct na price ke dabi sida open ne mo do sida close tak sele ma kha de indharam ne do sida mo buyer in kana punar mi inkhana bonar me ko and hai samana ba buyer seller ang cheng sang na pani ne ke de kinda se yam ding ngam dabi da sumaina masagi koi neutral candle me no form to sidang pe dawi buyer seller am buyer na bidi kitang ngam me no le mix candle long seller na tap tai ngam ge yai ko mem sa yung tap tai ngam ge means mai khangi open chi ta me lo ke close ma kha da tor ko se ma kha da buyer sing se exhaust to re seller na ngam ge sigi lan cha seller na ngam ge ha bu ni adu mal lam ma ka ki bi yawi ko du hai ngam ne next yes ka hai ko isto baga hine yo class test te ko me si hai ne ka ni kai wai ki mai ko ki principal da ada makha da indhare si mala lam ke batata ka gi yaw du ne do khine trap to du ne me video trader me andre aduna candlestick pattern khu ging ri ada pam tang si hore si ko ma se khane ni da si ya da da makha dong lai ne si ko tang si da kai da si dong buyer khra sangi hai da buyer sing ni ngam ra hai tar ga ki su thoi do ngam di hai ko ngam di da makha wai dong indhare buyer de kan nikal in si jaga kalini ko aduna price ama khata na puthop su ngam de seller sing kai no wi khusang sing buy seller sing na mu idar ibe me ase mayam ja buyer sing jadi ki ingal le su ingal le to si kana candle ki pattern ni khangadam ne yengadam ne machu ji yengadam ne tawdabu madu ki manung da lai ba behavior sing king si behavior kan ko me price da ko ki seller musum buyer ki behavior sin ne behavior hayang supply and demand ta ko kan da san thangani sig ja behavior do ne seller behavior selling behavior kamai ko sida buying behavior inkal lai su wikjire inkal lai kano buyer ni khalai ma khad interest kana indhare no seller ni indhare no adu khangpa ngam bajani ko market khangpa market khang hai hai yar da market ki context hayang ne kar karam ba magi face da dai have da tuga mamuta na ngi ne sika endal sik tan khang di ya de men tre to sika atopa factor kar market na lai su karam ba face na mana lai ni si karam balance face tara imbalance face tara ga dum hayang dum kum na ne sika ini khangdaba lai tar su comment hai biro aduga mathang ki content asa interesting oi khara pot khara purna bona ke man hai koi isa koi journey jing hai de trading to ko mathang da song bi journey jing ha patang libiro ko piro hai adu tawjar ke ko adu matham khara wa de plan ka de ha candle ki pattern lo select matang ja swai de gumba ai adu ki content to hapchar ke mem ko adu matang sai sai le selasi adu khangdaba yaw tar su comment dum I biro then anum hai de koina aina taki mon awat ta yaw tar ga su mayam dum hapsan biro comment ko ada ai mayam comment dum highlight dum to se comment pin tar tham jar ke da thank you all